Superintendent of Police Imphal West District KSI Sivakanta Singna District asigi miyamda anauba chahi lising aniga supna kulumdoina lakpada yaifa pausal pirakli amadi chahi loiba amadi lakadaba anauba chahi gi mingda pamdaba thodok sing thokhandana ba khangalakli Sekmai Turel Mapal yauna miyamna pamna picnic chatnaba mafam singda thokaningdaba thodok sing thokhandana bagi pandamda ngarang December 19 da Sekmai Police Station ki Officer in Charge KI Sunil Kumar Singh, Khul Gilu Chingba Singh, Club Gilu Chingba Singh Loinana, Superintendent of Police Imphal West District KSI Sivakantana, Sekmai Police Station da mifam pangthoki. Anauba chahi lakpagi harauba phongtokpa oina picnic lakliba singgi marakta pamdaba thokdok thoklagadi matau karamna laksingedagi haiba khanganabagi pandamda mifam adu pangthokibani. December 19 amadi mathang chahi English ngani ga supna kulumdoi January amada tongan mafamda picnic lakpa singna lubanan ba atopada apan ba pidaba amadi pamdaba thodok thokhandana ba SP na miyamda appeal tawrakli Nepali Chinau Sinataba, Kuki Sinau Sinataba, Maitei Sinau Sing Mayam Tariba, Kogi Kun Akoi Biguina, Kogi village leader sing, Nadu club leader sing Napuna, Koising my police station da, Koi Mipama Pangtok Sare, Mipam Simaru, Pandam Nika, you have the Lakadoriba 31st, Amasung 1st Kogi January, Sigi celebration Gimatam Sida, Shanghai Hariba Jagasi, Shanghai Koi Jagasi Mayam, the Pamnaba. Picnic spot money. Aduna, Sida Patanung the talk the Nava Sa Puna Pureba, Tongi, Taiba, Amoda Kaiki, Shinje, Pajana Kaum the Hapiraga, Hayuman, but the Pajana Pubiraga, Pajana Yungi Daspinda or IMCG, Atum Bakanoda, IMCG collection lap, Sinabigo. Akadu which in now sing Nayamna. Unnecessary or Bahavtare, Hogi, license gun the Ching Pasumasi, Yanke Pibi, Kanu, Turin Kongwangi, picnic spot in Jamba Mentri Punchida, frisking checking Toroga, Koidum Singalina, collect Toroga, Koi picnic sea, Loy Matunda Kona, non Minihumila, Koi Pazana verified Toro, Pitok Chakini. I do not Sinaka, you know, have the Kogi, Sigi preventive measures, low the Via, the Baka, you know, have them the Koina license can see Puraga, like things Harao, Pogisu, I wish a wa, Gisu, Make up Topi, Hainabi. Lamdam asigi kabui phurup singna gan ngai soidana pangthokani gan ngai kumhai ziliang rong singi kumhai na te haina kesamthong kabui khulgi geta khunja singna wakan mi famfam kre kabui haiba phurup asi lamdam asigi mai horol dagi leirak phurup ni gan ngai kabui gini khangdaba midi Manipur gi puwari khangdaba mini haina kabui women organization gi general secretary Kachun Ganni Liu kabui na phongdorakli kabui culture manglakpa asi Manipur gi puwari mangbani kabui indigenous tribe ni ziliang rong na civil organization ni kabui manghanna ba lenga ki aronba policy leirabra haibana chingba wahang kaya gi play card na chingba sizina duna famkiba wakan mifam aduda Kachun Gangliu kabui na makhatara duna hai puwari da yauraba kabui salang maiba haiba du ziliang rong salang maiba haiba yabra Kabui jati gi gan ngai bu atopada kari gi pitokadori bano lenga ki ed piba pidaba thoidokte kabui jati gi culture manglabadi kabui manglakani baram aduna kabui jati na gan ngai kumhai soidana pangthokani lengak na mamangdagi leirakliba asoiba sing asi semdokpiu haina kabui jati bu kanbiu haina makhata khi Haina ipa koi charum churon dagi kabui salang mai ba hai ba se jahi sei akoi book ngai mamang da charum churon mamang dagi kabui salang mai ba leira bani atu hujikna jileng long na gan ngai sibu kabui gan ngai sibu moina pangthokani hai du sibu chumbra ita lengak na su tang khanthabiu koi kabui gan ngai se kabui jati gi gom kabui gan ngai to gudabni hai ba sa sima hai janingi aduga pali ba lengak Honorable CM gi ministry na su yaragadi haidi ba gan ngai gi wish toba matam duda kabui gi gan ngai na haibiu jilengrong gan ngai haina haibiganu jati ama lay culture manga di akoi identity mangi haibase adu kabui mayam da su aina haijab natte asing bani aina tamjab su natte adu culture manga di identity mangi haibisu kabui mayam da aina haijaningi Moirang Kendra gi manung chanalariba Kwakta Gram Panchayat Ward number 2 Sebladagi MD Abdul Kalam Singamayum ki machanupa MD Awe Singamayum Arup Khan amadi Kwakta Municipal Council Ward number 9 Moirang Turen Bandagi Yumnam Biswajit ki machanupi Yumnam Sweetie Makoi ani masa-masa yana duna chaliba chahi asigi haukiba July 18 da chen bani
अदुबु स्वीटी की मपा ममाना अरानबा यूफम यावदबा वाफम कया हाइजन बिरगा मराल कया सीदुना अवेसपु जेल दा थमजिन बिख्रे मरम असिना अवेसपु जेल दगी थादोपियु महाका नुंगाइना हिंगमिनजगे हाइना क्वाक्ता सेब्लादा लेबा अवेस की युमदा ngasi pangthokpa paw ki mifum amada स्वीटी ना फोंदोरकली महाकना मखा ताखिबदा मखोय अनि चही मंगा gi mamangdagi khangnaduna lakhi जुलाई 28 दा मसा मसा यानादुना अवेस ता चेलखी चेलबा मतुंग दा चटनबी मतुंग इना अवेस की इमुंगी मियोय सिंगना महाकु हाइदोकपा चतुना लुहोंगना बवा लेपनसी हाइना महाकु सु प्रधान की युमदा थिलनखी अदुबु मदुगी ओना तैनबदा महाकी मपा ममाना महाकु अवेसना रेप तौबीरे हाइना मराल कया सिसिलगा फाहंदुना जेल दा थंबीख्रे मसक खंगदबा मियोय खरसु लाकलगा किहन खंगंदुना मसा यादे हाइगदबनी हाइना किहनखी मरमसिना अवेसना जेल दा लेख्रे खंगना महाक मतोमता अवेस की युम दा लाकलगा हौजिकसु लैरी मरमसिना मरी लेनबो अथॉरिटी ना अवेसपु जेल दगी थादोकपियु अवेस का पुंसी नुंगाइना हिंगमिनजगे हाइना फोंदोरकली कोक्ता शेप्लादगी अवेस मा खंगनारे मा चही मा खंगनार मतुंग इबानी इमानजी सेमजेना सेम मतुंग आइजे अखोय युम की मीना आइजे थिल्लो ना थिल्लब मतुंग लुहुमगी वरी सनारजे ना हारिगे मनुंगदा आइजे मोइना सखंगदा खरागा दगी अखोय क्लब की मीगा मोइगेने पुंजनरगा आइजे फजना तोचवा तौरब मतुंग आइना हाइदबो वा मयाम हाइरगा मोइना आइगी निपासदा केस पांजन बिरे अरुवा केस मयाम पांजन बिरे अदुगा इ निपासबो जेल दा थंबिगरे मोइना हजिक अमो आइना इसाना याना आई खोंग थोंगना आइगी निपा मयुमजिदा लाक्सरब मतुंगजिदा अमो मोइना आइबु आइगी निपागी मथक्ता लैरिबा केस कगनिंगाई मदमक्ता मोइना आइबु नमदना हायनबनेना अखोय माना मो हारे असि मोइना ngangiba moina panjaliba केस मयाम जे युमफम यावदबा वरी ngатane aduduna आइगी निपाजे जेल दगी याम थुना लथोकपिरगा आई कुतो सिनबियो मोइना सु amna आइगी पुंसीदा सु amna मोइना येपिरि जे करिगिनो आइगी निपाजे अथुबा मतमदा जेल दगी लथोकपियो इबानी युमबा बुसु नुंगाइना लेमिनजगे मरी लेनबो अथॉरिटी दा आई हाइजे डिपार्टमेंट ऑफ पर्सनल एंड ट्रेनिंग DOPT ना हौजिक मणिपुर की चीफ सेक्रेटरी ओरिबा राजेश कुमार की टर्म था तरुक सांगदोख्रे पावगी लिखुन अमगी मतुंग इन्ना हौखिबा युमजकैसे नुमिता हिरम असिगी मतंगदा DOPT ना स्टेट लेंगा कसु वरी सानख्रे पनबया बदी चलिबा चही इंग्लिश सिंगनी सुपना कुनगनी थोगी जुलाई थादा राजेश कुमार की टर्म था तरुक सांगदोखिबनी नौरिबा नहा ओइरिबा सिंग मयाय काबा चिंजा की पाकता ताउरिबा असि करिगिनो हाइना थिदोक्तुना थिंगबा मथौ ताय हाइना SSB पेंशनर्स वेलफेयर एसोसिएशन यहानगी प्रेसिडेंट थोकचोम कुंजकिशोना फोंदोख्रे ngasi kwakaitel akham laikai da leiba the rehabilitation and child care center ki ahumlak suba foundation degi thorong mari lena wafam asi TS kunjakishona phongdokhibani thorom aduda CCSK gi president Jitendra Ningomba amadi Yairipo ki founder Soram Lakikantana athoiba mitunglen oina sarukya khibaga loinena clinical sociologist Brahmachari Mayum Sharmilana maru oiba wangang loi oiki TS Kunjakishona makha taraduna lamdam asita leiriba naha oiba sing asi mayai ka bachinja ki ipakta tauduna nongmodi khunai asi mutkhiba yabagi phibamda lakle matam chana makhoi bukan bahai basi ahan oiraba amadi mama mapa ki achongpu thodang lei rehabilitation center sing dagi thorak laba singbu imung manung amadi laikai na tathi taoina tawbidana makhoi bu anoba punsirol amada hinghanana bo hotna si haiki अगांसिंग असे मसे मखोय अमतम से खरगा लापुनते अखोय से अखोय बा को मामा मापा और को कोकुनी अखोय सेक्शन का बिगेरा करिगिनो मखोय से सकिसे अदुदी वंचिके थानाने नबसले सिदा मखोय यावदो दबनी सुगु थबक सिंसे सिदा मखोय हेला थंगा पिगनि अदिगा तोपा मना आइनो वाफम ममगा हाजे बिगे अखोय मामा और बिसिंसे मसिना मचा और बिसिंसिगी मचा उबिसिंग सिगी सेक्रेसी से मचा चिलिगी लग तादचे मपागा ममागा अलिसे पुन समिना दबो हाइदि ममा न हाइते तखमि मचा अमदम हेले अलिसे ए मसी आई अंगांग से रोम तौरे मसी मतम जान अदते मतम जान ले पाते मसी स्कूल चत्रे हाइसे ममा ची हेता खंगे अदो मपा दा हाइदोके उबि नि से बिने मसी लाली मरमदि आई इशाम सेबो मतम दा ममा आई बोनो सेबो ngabo करिगुंबा मा हो को मतम दे मपा some of the winning such a I don't know, but she got to be there. I was Mamma, but I'm sad about it. I get them.
Manipur khundariba anal kangluk ki manungda amasi oiriba anal khulel dagi haurakiba paharang pasel sagai gi naha singi masama uphana amadi manglom da changsin ba kangluk ama ohenna ba pandamda paharang pasel youth awareness program ama Chandel district ki Chamdil Khulel community hall da pangthokre. Not by might, not by power, but by the spirit of God haiba theme da pangthokpa awareness program adugi matangda Pasel John program coordinator na hai. Anal singi manungda anal khulel dagi haurofam oiraga ngasidi chakpi karong amadi Chandel yauna mafam kharada khundaduna leiriba paharang pasel hairiba sagai kanglup asi yamna sothana leiba kanglup ama oiri. Aikoi ki sagai kanglup amadi anal kanglup asi kamdauna saukhat kadagi mapum oina naha sing kamdauna mayai kaba nishadagi lapna leigani lining lambida kamdauna chatkani amadi society asida aikoina kamdauna mimanana ba tinagadagi haiba adu naha singda wakal tahanbaga loinana paharang pasel sagai da leiriba aikoi masel amaga sakhang maikhang na bagidamakta awareness program asi pangthokpani haina fongdorakli. As awareness program sida akoigi component khara le macha khara le akoigi mentally prepare hona ngai gi akoi youthing da aduga physical issue hojikandi me masa sing se youth thaglaga jakchar ga sumaina mang longsor pudi khoina awareness sida physical issue mo so aware ta honba aduga spiritually akoigi show gi lambi da su aware ta honba overall da socially akoina society da tin mama tamda akoina kamaina tin ga dage haina ngai gi aware ta ngai gi se sinjabani haina akoi anak plan da pull up layermi hojikti mafam jaga da karong da su khara leire western area da sukar lere hojik koi green hills area da sukar lere aduga hojik Chandel area mahai area sida khara lere hojik akoi masi youth awareness se pangthorga akoi hojik yam laba imung ase akoi gi parha pasal gi imung ase sak mai khangna ngai pungning amata oina ngai piklaba jati anal se kamaina sebat kani aduga jati maksida kamaina nusi channa leminang haina ngai gi se akoi youth awareness se program se pangthoksabu. Nongin Sumang Lila Artist Association gi nauna puthokadaba Sumang Lila nungsibagi sambal gi yai fathoni thoram ngasi lila kanglup asigi pauna kaithel da leiba office ta pangthokre. Lila asida saktam langliba singda nupa gi oina Laishram Tomba Ibomcha Ronaldo Ken Bhumeshwar Niranjan Kennedy ni nupi gi saktam langlibi Robindro Langthabal Hiramoti Tongbram nganbana Lila Roising oiri. Lila asigi aiba Tayen Jam Tomba takpi tambiba Robindro Langthabal amadi tengbangba Laishram Tombani. Lila asigi music director Tonambam Sandip Lila asigi lamjing lamtakliba Langthabal Robindro na haikibada Lila asida maru oina nungsinana lakpa imung anina nungsinadana sambal kharakpagi matangda macha singna sambal asi karamna mayok nakhibagi haibadu mayek singna utli. Lakliba January gi tang ohum gi nungtal pung anida iboyai ma Sumang Lila sanglenda pangthokliba ningtham kumhaida Lila asi utlagani. Lila asi bo nungsiba bisangna mityeng tabiduna makha taba pauktak sing pibiyo haina pauzelakli. Ana khoina lejaramba Nongin Sumang Lila Artist Association haiba singba dol sida khoina huji Lila ani puthokjari an madon nongthangan bi haiba maga aduga ngasi mohorat tawjariba nungsibagi sambal haiba Lila si handak lakadoriba dram pansuba Manipur State Sumang Lila Council puthokpa ningtham kumai haiba Lila sida tang ohumda sanajagadobani nungsibagi sambal haiba masi khoina mohorat tawjariba Lila si tasengna maki Lila sida khoi taibang panda thawai panba jiba panba mayam ama leiribasida nungsibagi khudol loina lei adubu taibang miyoibada piriba nungsibagi khudol jiga aduki matik khenai nungsibadagi hawrapa imung anigi nungsinadabagi landa nungsinadabagi sambal kharaga lakpasi macha machu singi haktakta karam baina sambal ase mayung nakhibagi haibagi leiladuda maina paujel diba khoi tayan jamgi oja tomba Lakadoriba January tang ahum Manipur State Sumang Lila Council na sinba festival ningtham kumai sida ekoi soidana maki nungdil pungani tama matamda sigumba lila nungsibagi sampal haiba lila si utjagani aduna biro singdasu maruena paujel pijari yengbala piu. India Meteorological Department IMD na hayeng thang numitagi India gi awang thangba mafam singda nahauna na cold wave horakpa yai hairi. IMD ki matung inna Delhi, Haryana amadi Punjab yauna mafam kharada ngasidagi cold wave ki phibam phagatlagani hairi. National Testing Agency na Common University Entrance Test PG Quet PG exam mathang chahi English ni ga supna kulhumdogi June gi tang amadagi June gi tang dara faubada pangthoklagani hairi.
UGC की चेयरमैन ममीदला जगदेश कुमार ना एग्जाम की एप्लीकेशन प्रोसेस मथंग चही की मार्च थागी थखाई चलकपदा हौरगनी हाइना ट्वीट तौरकली क्वेट PG स्कोर सिजिनदुना लेबाक असगी तोंगान तोंगान बा यूनिवर्सिटी सिंगदा महैरोई सिंगना मिंग चनबगी खुदोंचाबा फंगलगनी हाइना फोंदोरकली युवराज केंद्रजित की मपू कुमोना लाकपदा चीफ मिनिस्टर नोंथोंबम बिरेना लमदम असगी मियामदा यफ पाउजल पिरकली बीर केंद्रजित मथौना मरिंगजे लेबा होनब कनबा मियोय अमा ओइरंबका लोइनना मणिपुर की अपुनबगी सक्तम गिदमक्ता थवाइना पोंथा पीखिबा मिशकनी बीर केंद्रजित की हकुलकलिबा नहासिंगना मतम पुंबदा थौना लिंगजेन तमजनफम ओइरगनी ngasi aikoi ki ipa upu oiramba laiu khraba bir tikendraj ki mapok kumona lakpada lamdamasi ki mipum khuding mangna mahakpu ningsing minasi haina CM birena pauzelakli Chandel District Police 8MR amadi NAP ki officer yauna apunba personnel humbudra mangabu additional operation Chandel amadi SDPO Chandel nalu chingduna ngarang Hensi area ki chingmai gi lam ekar tara romda tharamba popi pambi singyan thatuna manghan kre Team asimak na chaliba tha asigi December 30 AR ki personnel singa loinana Holen zaida thaba popi pambi singyan thatpagi thabak chathagani haina Chief Minister Nongthomam Birena ma ki Facebook account ta thagalakpaga loinana Chandel District ki police MR amadi NAP ki team bu thagat pa phongdorakli Matang chahi English ani ga supna kulumdo gi January thada Manipur da VVIP sing laktuna Koti lising ama henbagi project singi urep uyung tamgadauri hiram asiki matangda Chief Minister Nongthombam Birena chair lauduna ngarang CM ki secretariat ta Minister Singh amadi senior official kaya yauna mifam ama pangthokre Volleyball Federation of India ki mityang makhada Delhi na yumbu oiraga lakliba January 9 fauba pangthokadoriba nifumari suba sub junior boys national volleyball championship ta saruk yananaba Manipur ki volleyball team ngasi Delhi gi damakta Imphal thadokre Manipur ki sub junior volleyball team asida sanaroi tarani thoi amadi official ani saruk yari ba sanaroi sing adudi K Avinash Rokip S Krishnadas Hassan Bhuya MD Rizwan I Mani Payo S Albert S Heramani N Anish L Mantos amadi W Faridni Z ki team manager na T S Brajkishore amadi team coach na L Tiken NIS volleyball coach ni state team asipungasi All Manipur Volleyball Association ki president na luchingduna association asigi member single loina na Khumal Lampak Sports Complex ki indoor stadium mamangdagi lamthaki Nakalama Romda, Manipur da volleyball chakot anapagi pandamda linkhatkiba volleyball lovers Manipurna mathangi chahi gi January 9 ki January 9 fauba Volleyball Federation of India gi makhada Delhi na yumbu oiduna pangthokadaba nifumari suba Junior Volleyball Championship 2023 for boys and girls da Manipur gi mahut sinduna sanagadaba volleyball sanaroi singda volleyball lovers Manipur gi maikai dagi pukning thogat po oina Players sing na sanabada senanaba uniform singasi yenthokhi uniform yenthokpa aduda VLM gi president Ojit Sorukhaibam amadi member ngobana sarukyaki loinana sanabada mai paknanaba bor su pikhi Haukiba pung kunmari da India da nauna miyoi chani homfunipan COVID positive oire laina asna maram oiraga miyoi ani laikhidre Fagalakpagi changchada marfutara nipan ga 10 nipan suino oiri apunba confirm case na koti mari lakh ni futaruk lising humbudra tare chamapan tara manga yaukre active case na lising ahum chamnga yankhani thoida hantharakle laina asna maram oiraga laikhidaba migi masing lakh manga lising kuntra chatruk marfutara nipani laina asidagi naba faduna discharge tawkhiba migi masing na koti mari lakh ni fumatoi lising ni fumdoi chatruk homfu mangani Laina asidagi ngakthoknaba vaccine gapthokiba apunba migi masingna koti chani kuni henkre malem gi oina covid like chena khwaidigi na sokalaba lebak singi manungda USA na ahanba India na ani shubadam de France na shubada lairi awang nongpok state ki oina Assam na ahanba Mizoram na ani shubamadi Manipur na shubada lairi